Cockroach Junta Party na Prime Minister resign tawgudabani haiduna demand tawrakli. Jayasigi May Ohum the Pangtokiba Ahanba NEET UZ 2026 ki Changyingda question paper leak oikiba wahodagi Cockroach Junta Party na demand tawrakpadagi Union Education Minister Dharmendra Pradhan resign tawkraba matungda party asigi luchingba Avijit Dipkena karigumba union lengakna achumba lambida khongdaraktrabadi leibak asigi nahasingna lengak asi sindoklagani haina phongdorakibaga loinana Prime Minister Narendra Modi pharmacy dagi resign tawraga miyamgi influencer ama oigedabani haina phongdokre Avijit Dipke wafamasi ngasi phongdokladuna hai union lengakna khongjang jongshin kiba mahiroi singbu khudong thiba tahandana ba hotnagadabani mahiroi sing asi terrorist nate amasung makhoi leibak asigi tungi yumbini haiki Delhi dagi halakpada Chhatrapati Santaji Nagar Airport ta mahakna paumi singda wafamasi phongdokladuna hai NEET gi wathuk watangda tha ma chupna leibak sin bathungna khongjang jongshin badagi Dharmendra Pradhan resign tawkre khongjang asi loirabanina aihakna yumda ima ipaga unaba fanglagani aihakna yumda halakli basi numit nifuni rongi matungdani hairaduna lengakna achumba lambida khong thanglakadabani haiki